नुंथिल इम्फाल फोंखिबा पाउसेसिंगदगी मरुओइबा पाउसिंग लौखटजरगा मियामदा अपडेट पिजरे। अहानबदा कंगला पाउदगी लौखटजगे। तिलीपतिदा बोम पोखाइखिबा यानिंगदबा फोंदोक्तुना मियामदा वाकट मिफम फमख्रे। पोरोमपाट पुलिस स्टेशन की मनुंग चनबा खुराई तिलीपतिदा ngarang numidang sakhangdaba singna sakti leiba bom ama pokhaihanduna miyoi ama sogankiba du yaningdaba phongdoktuna ngasi khurai tilipati da wakat mifam phamkhre khurai tilipati da leiba nan local singna pauna amasung thangal kaithel da phamba dukan singsu thonglonduna yaningdaba phongdokkhre wakat mifam adu da saruk yakiba Vaisya Youth Club ke General Secretary Sitaram Sahu na phongdokibada tilipati manung da bom pokhaibagi thokdok asi ngarang gi aduna ahan banate mamang da su kayara khanna thokre adubu kanana karigidamag tilipati area da bom pokhai halibano haibagi langla langjilde haujik phauba khangba ngamdre thokdok asigi matang da thigat pinaba kayara khanna laingak ta haikhrabasu haujik phauba laingak na tumina leisilaga leire bom pokhai halambagi thawong asi maranai nungaina da ba leibagi mawong di mande maramaduna athuba matam da laingak na thigat piyu haina Sitaram Sahuna appeal tawrakle panba yabade ngarangi bom pokhai baduda Subhas Prasad sahi kunga taret apokpa Nanda Kishore kauba ama sokbada natana mafam aduda khamlamba tata Yoda amasung alto car ama thokdok thokpamda leiba yum kharagi thong thongnauna singbasu akai atoi thokhe thokdok thokpamda Wangkhai Kendragi MLA TH Arun Kumar hanagi MLA O Henry amasung Y Rabot laktuna yengsinkhe ADGP LO Clay Khongsai amasung atai senior police official singsu laktuna thokdok adugi report ningthina lawkhe bom pokhai phamda forensic science ki team amasu laktuna yengsinkhe haujik phawbagi oina kanana karigi damak pokhai halambano haiba khangba ngamdre makhata na thijinbagi thabak chathanaba case ama lokhotkhre haire thokdok thokphamda lakiba MLA Arun Kumar na phongdokhibada miyam marakta bom pokhai hanbagi thabak ase pangdabagi thabak nei masina chamna hingjariba miyamda aki tujungba pokhalle maramaduna matungda sigumba thokdok ase amukana thogan biganu haina MLA na appeal tawkhe BJYM gi thomi singna thangjing chingda u thaba chatpada khulgi naha singa mukna khrai BJYM gi thomi singna thangjing chingda u pambi sing thaba chatpa matamda mafam adu gi khulgi naha singa bap tana davage nakal ani gi marakta mukna ba thokrai khulgi ahal unaduna thomi singna lakli baduge maram mayek sengna khangankhe ngase BJYM gi thomi singna hojik state asida oiragliba chingda umang wangmang kokthoktuna aying asagi phibamda honglakliba sige yenglaga u thanabagi pandamda BJYM gi thomi singna thangjingda u chara thaba chatkhe mafam adu yawbagi lambida nupi angang yauna naha singna thatuna leiramkhe naha sing adugi marakta wakhal leibagi mawongda u thabada ayetpa pibagi phibamda leiramkhe nakal ani gi marakta mungnaba adu bap tanaba BJYM gi lusingba mana lambi thingbaduda saruk yaramkhiba khulgi ahal amaga phaminaduna wari sanakhe wari sanabaduda BJYM gi maikeidagi khulgi naha kharana u amakhak tharaga chatkhro haiba wangang adubu kanna yakhide adubu oiriba phibam aduda khulda leiba nupi sing thoroktuna bap tanaba honakhe BJYM gi maikeidagi u ama tharaga kari kanagane u yamna tharaga oxygen puthoktuna miyam pumnamak oxygen marang kaina honba ngamgane aikoina laklibase lam khopsinba lakpa nate aying asagi khal ngakna thamnabani hainasu phongdokhe nupi anidagi heroin number 4 fagatkhre war on drug 2.0 khongjangi saruk ama woina ngarang napki police team amana nupi anidagi heroin number 4 kg amarom Surasanpur dagi phagatpa ngamle haire number 4 ga korana phagatkhra nupi ani adude Surasanpur ge tuibong khundage Rose Gangte chahi kungani pan mapuroi balai khidraba Kamlan Dam Gangte amade tuibongge Bengnom khuldage Nyamlailam Guite Allies Lalan mapuroi ba Jangmilen Guite kawe Cycle esigi manungda leiba khul yangkhai ge ship singna popi thaba yahalaroi haina CM da resolution mari yauba aiba cherol pisin khrei Manipur gi tongan bachingge miyoi kanglup kaya na makhoi gi khul singda popi thalaroi haina warep lawbaga loinana chief minister dai bacherol pisin kraba matung ngasi su kuki kanglup ki han boina cycle esigi manung da leiba khul yangkhai gi chief singna khuyek piduna makhoi gi khulda popi thaba ya halaroi haina chief minister N Biren dai bacherol pisin khrei mathangda kanglai paki maira news service pause dage amuk lokhot jage
एक्सीडेंट द मियोय अनि सिरे ड्राइवर फारे ngarang numidang pung 5 minute 30 rom taba matamda haingang police station gi manung channa kaikol gi mari suba IRB post manakta laingoi thana yawba tata truck ama gurung chatpadagi miyoy ani sire driver di hinghore laibak thiba thokdok adu nangliba tata registration number NL07A 61665 ase sekmai dagi laingoi thana haptuna purakpada koirengai taba lambi ge kaikol da gurung chatuna tata truck adu long badagi miyoy ani adu gari aduna nansin badagi laikan abang ngamdana laikidavane laikidraba miyoy ani adu de mongbizam damendra chahi kunthra ka manga apokpa krishna mane laifam thangmaiban maisnam laikai dagi ne aduga laikidraba atopa miyoy aduna rajesh kumar apokpa pasuram thakur kawe bihar ge magari village dagi ni haire laikidraba ani gi haksang sing jenims ki mokta thamkhre loinana gari adubu thorokliba driver thohare chahi 18 apokpa paphokre lokawe khongnem thana village dagi ni haire driver asi hangang police na fare haire mathangda pandam pause dagi amuk lokhot sage dr manik sahana tripura gi chief minister oiragane tripura gi chief minister biplab kumar kumja 2023 gi tripura gi assembly poll pangthokadaba thani pan walingai gi mangoina na chief minister phamdagi resign tawkhibaga loinana hauji BJP Tripura ki president oiriba Malik Sahana Tripura ki anuba chief minister oina thaupuragani haire Tripura ki chief minister oina nauna thaupuragadaba Malik Saha hauji state asigi Rajya Sabha ki MP su oiribane Kumja 2018 da BJP na Tripura ki indigenous people's front ka khusam naduna laingak sem khraba matungda Biplab Kumar na Tripura ki chief minister oina thaupurakibane hairiba BJP na lusingba laingak ase left front na chahi 15 chupna laingak pairakhibadu loisinduna han boy da laingak semkhibane CM gi famdage resign tawkhraba matung mahangna phongdokhibada state asigi chief minister ama oina Tripura gi chawkhot thawrangi leiriba thabak thawram khudingmakta yariba makhai angamba changda honakhe amadi state asigi miyam gi justice ki damak paikhat payaba thabak sing paikhat khe haujikti BJP 2023 gi Tripura assembly poll gi damak party gi mapangal hena kangkhadanba pamlei karigumba akanba organization leirabadi party asina soidana laingak paigane BJP gi tung koina laingak paina bagi damak aigumba party gi activist sing organization asi hena mapangal kanana ba thavak tawgadabane masina miyam gi damak leiriba BJP party bu chauna mateng oigani haiba wafam thamkhe amarom da hiram asiga mari leinana BJP gi spokesperson Subrada Chakrabarti na phongdoki bada BJP gi anu balusingba khanana bagi damak Union Minister Bhupendra Yadav, National General Secretary Binod Todena Central Observer Singh oiduna BJP Legislative Party ge mifamama ngasi numidang wairam pung 5 da pangthoklagane aroibada tabidi pumdamakpu thagatjari